Welcome to Manipuri Wari YouTube channel na mayam utaram nokchari ai ngasi mayamda announcement ama tawjage adugi thoina live si thajarakmani live se mayamna hawbudagina loiba babu yengbiyo na hamda thamjage koigi hayeng asi YouTube channel asina koigi special program ama sinjari haiba program asi koigi yang dangda laiba Iraima Garden haiba Eco Park adugi garden duda koi hayengi pung tara na koi matamje lepsai jeja tawjagani tawgadoribje koigi ngahan March ki date 1 da lucky draw pangthokibdo adugi winner sing do koigi mafam duda punna unaraga moigi prize to khuchinabagi thoramne adudaida akoigi haiba YouTube channel sida yengbiriba subscriber oraba koi viewers sing haiba tare anakpada laibiba yawba taragadi haiba program sida koigi nakpa taragadi somju laaga koi sakang makhang nabagi khudong chabado laujage na thamjage aduna yang dang hai tare masidaida aigi sigi YouTube channel se subscribe to subscriber sing yawragadi haiba sida mayam lakpiyo aduga sakang makhang nabagi tanja doma laumina se haina laukthokchage aduga atopa dagi support tawbiba akoigi haiba program sida saruk yabiningba leiba taragaju puna lakpiyo mayam sakang makhang nabagi tanja do khudong chabado laujage na haijage ainadi subscriber oraba mayam di laibirangani do mafam chapchana khangjadaba mayam yawe do haiba jingje lakpiyo aduduga sakang makhang naba mayam punbagi khudong chabado laujage hayeng hyangtang garden da ayuk pung tara adu mayam sungjo soidana thengnamina je haibaje thamjaraga matang asida live ase loisunjage. Thank you for watching my life.